Akasvani Imphal Nayani Devi pau pajari ahanbada maru oiba pau Manipur da ahanba oina black fungus hairaga sukhangnaba mucor mycosis na naba mioi ani thengnare raija asida huji covid-19 na nabadagi pharakpagi chang chada marpuma thoidasmik sinoni pan yaure CBSE gi class 12 board parikha tauraroi CISCE na su chahi sigi oina makoi class 12 parikha tokre Bharat hujik phawada COVID vaccine dose koti kunma thoilak marpuhum doi hana kapkhre amasung Niti Aayog ki member Dr. V.K. Paul na hairi COVID vaccine dose ani kapnaba hujik chatnari baniyam asida ahongba amata leite Laibak asida COVID-19 gi laichat amukana sandorakliba gi yenglaga cheksin bawat pagi thong sing topina ba haijari COVID tagi ngak thongna ba cheksin thorang khudimang ang achatpiu aduga ahan ba dose gi vaccine kap khraba mioi singna matam chana ani chuba dose gi vaccine kap thokpiu asoyangam thoktana ba makhada haijari baniam singa singak na chatpiu face mask sopiu social distancing ngakna amaga phutaruk lapna leibiu maimit amadi khucha toina hamdoktuna tarutana na thambiu COVID-19 dagi ngak thokna ba tangai phataba chan account chingak na chatpin aba Tamenglong jila gi chief medical officer Dr. Gracie Maja Chunglun na appeal tawraduna hai Miyambu ai Dr. Gracie Maja Chungru CMO Tamenglong na khurumjari nungsijaraba iraicha sing tamthiraba COVID-19 laichattagi kanjanabagi damak ekhoi amuk hanna cheksinbagi phirep lominarasi face mask soidana upiyu Mi amagi marakta phut taruk lapna leibiyo hand sanitizer sijinabiyo hand wash natraga sapon sijinaduna khutsa sengna hambiyo laichat asidagi ngakthoknaba matamgi leingakna piba tangai phadaba chatna kanglon sing ekhoi khudingmakna ngakna chatminasi cheksinba haibasina laichat asi changhandanabagi khwaidagi pharaba pambaini mayambu amukka hanna khurumjari Hojik mapung oiba pau Manipur da ahanba oina black fungus hairaga sukhangnaba mucormycosis na naba mioi ani thengnare makhoi singa du Imphal gi rem samasung sijau hospital da COVID-19 na nabadagi laying duna leirakba mioi ni hairi marak asida Manipur da haukiba pungkon mari da COVID ke anoba ke satret marpudani pan thengna ki mi tarani pan chiki aduga mioi chamri ni pan na naba phaduna discharge chauki raiji ki COVID-19 command control room na ngarang numidang wairam thokiba cherol amada hai haukiba pungkon marida punna sample lising manga chatet kun test tawbada mioi chatet marpudani pan positive oiba thengki masiga loina na raja sigi apunba positive case ki masing lising yang khaima thoi changwani phuma pan chure masigi manungda mili singni phuma thoi chama yang khai hundoi naba phakre naba phabagi chang chadam ar phuma thoi dasmik sinoni pan yaure active case lising ni pan chatet marpudama thoi leiri laichat asida sikhiba masing chanipan kunmanga sure COVID-19 laichat na singnarakpa khudingmak thengnanaba sarkarna paikhatpa yaba tafang sing paikhatli laina asidagi ngakthoknabagi khwaidagi maru oiba thawong amadi miyamda chumba pawning thina khanganbaga loinana haksel amasung yai pheyumal mantralayna piba cheksin thawang sing adu mapung phana ngakna chatpa haibasini laichat asi thengnanaba paikhatpa thawrangi saruk ama oina kendra amadi raija sarkar singna miyamna hanglakpa COVID-19 ga mari leinaba wahang singi pakumpina bagi damak helpline number sing hangdokle National Helpline number na Ministry of Health and Family Welfare gi 0112-397-8046/1075 Women and Child Development Mantraloy gi Child Helpline number 1098 Social Justice and Empowerment Mantraloy gi Senior Citizens Helpline number 14567 amasung Psychological Support Helpline number 08046110007 ni Raijagi helpline number na 0385-241-1668 amasung 1800-3453-818 ni Meghalay da ngarang naung na mi
Samri Mutaret COVID-19 positive over Tenabadagi, active case Masingli Sing Taruk Chatuk Suna Taruk Yore, Arang Mitara Mari Sikibadagi, Lighted Asidagi, Sikiba Masina, Zamar, Pudan Toisure, Arang Mitaret Humpunaba Paraki, Masitaraga Naba Paba Masing, Lising Kunipan Tanipan Humputaret Yore. Meghalaya da COVID-19 case leptane hengalagli ba sigi yenglaga police department na battalion headquarters khuding makta amasung jila punamakta health and hygiene committee sing semkhre rajya gi DGP na hai sahi asida police ki mioi jangma positive oirkhi amasung ohumna sikhi Ashamda COVID-19 lajat thengnabada ashali singkuntrau humdoi henbana khungangi miyamda chauna mateng pangdi health official singna hai ashasingna yum da chatuna miyamda hygiene amasung social distancing gi matangda bhabta hanaba honari makhoina home isolation da leiba covid na naraba miyoi singda su counseling tawri ashasing asina miron binupi singna hospital chatpa amasung angang unaba matamda su mateng pangli ashasing asi raja sin thungna covid vaccine kapada su Achoba mateng oiri tabiri ba pawasi akasbani Imphal dagini Kendra Sarkana CBSE gi class 12 board parikya tokna ba warep lawre kumsi jai hi gi oina class 12 pi board parikya pangthok laroi CBSE na akakna ba matam gi manungda class 12 mahiroi singi result sem sana ba thabak lokhanna ba su warep lawre kanagumba mahiroi kharana mamang jai hi da tawbagumna parikya thaba pamlabadi phibam bhagalaba matungda CBSE na khudong jaba asi pi hanna ba su warep lawre Pradhan Mantri Narendra Modi na sabapati oiduna ngarang pangthokiba awang batah Mifam Amada Warib Asi Lokibani. Pradhan Mantri na hai CBSE gi class 12 ki pariki hatok na warib asi mahiroi singi yenglaga lawbani mahangna hai COVID-19 na academic calendar da zauna akaiba thokhale masung board parikya ki wapam asina mahiroi sing mama mapa sing masung oja sing da zauna nungnang ba thokhale masiko an batabani Pradhan Mantri na hai leibak sin thungbada COVID-19 gi phibam asi yamna luri mahangna hai leibak asida positive oiba masing hantharakle amasung raja kharana micro containment ki thorang lokhatuna phibam asining thina laksin abo khonari aduga raja kharana lockdown tawri Pradhan Mantri na hai asigumba yamna wakhal charang na ba phibam asida mahiroi singbu namdona parikya tha loidabani Amaromda Council for the Indian School Certificate Examination CISCE na su sahi sigi oina makhoi gi class 12 parikya tokre warol amada council asina hai hojik laiba COVID-19 laichat ki phibam asi yenglaga parikya tokna baware asi lobani makhoi gi result school na lokhiba internal parikya gi yauna mechanism amagi makhada sem sagani Bharata hujik phawada COVID vaccine dose koti kunma thoi lak marphum doi hena kap khre masigi manungda ahanba dose kap khraba healthcare worker lak marphudani pan henba amasung ani suba dose kap laba healthcare worker lak humphuni pan henba yauri frontline worker koti ama lak yankahitaret henbana ahanba dose amasung lak marphum manga henbana ani suba dose kap khre kendra gi haksal mantralay na hai chaihi humphugi mathakta leiba mi koti manga lak marphudra ma thoi henbana ahanba dose amasung koti ama lak marphuni pan henbana ani suba dose kapki Niti Aayog ki member health Dr. VK Paul na hairi karigumba coronavirus ki mawong honglak-labadi angang singda COVID laina si galapa yai mahangna hai laibak asida angang singda COVID na narakpada hena punging jangsinba helakli angang singi maraktadi COVID infection si kai hena luba phibam oiraktri haina mahangna makhata ki angang singi marakta COVID-19 chandorapka laksinaba tangai padaba thaurang amasung thabak punamang lokhatkani haina mahangna thajaba pikhi Sri Paul na hai angang singda COVID-19 infection tawrakpa yengchinaba national expert group ama semle leibak asina laichat asi thengnanaba sem sabai hengat anaba group asina anobo khongjang ama changsingani Covishield vaccine dose ama kaktang kaplaga toklagani haina rakliba adugi matangda mahangna hai dose ani kapnaba hujik chadari Banim asida hongba mata leite tongan ba vaccine punchina bagi matangda Sri Paul na hai tongan ba lebak ayada masigi scientific research chathari loisilakpata COVID-19 dagi ngak thoknaba face mask supa phutaruk lamna na leiba khutsa amadi maimi taru tanana thamba haiba achamba thong ahum asingang na chatpinaba amu anna ningsingjari aroibada maruiba pau amu anna
Manipur da ahan ba oina black fungus hairaga su khangnaba mucormycosis na naba mioi ani thengnare raija asida huji covid-19 na naba dagi pharakpagi chang chada marphuma toidasmi sinoni pan yaure CBSE gi class 12 board parikha tawraroi CISCE na su chaihiji gi oina makoi gi class 12 parikha tokre Bharat hujik bhabada COVID vaccine dose koti kunma thoi lakh marpuhumdoi hena kapkhre amasung Niti Aayog ki member Dr. B.K. Polna hairi COVID vaccine dose ani kapnaba hujik chatnariba niyamda ahongba mata leite pau loijare